ꯃꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯌꯨꯛꯇꯒꯤ ꯑꯣꯏꯅ ꯍꯧꯔꯒꯦꯕꯀꯣ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯔꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯅ ꯈꯟꯕꯅꯦꯕ ꯉꯁꯤꯁꯦ ꯃꯍꯥꯂꯌꯥ ꯅꯨꯃꯤꯠꯅꯤ ꯉꯟꯅ ꯍꯧꯒꯠꯀꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯄ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯨꯡ 5 ꯇꯥꯅ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯆꯠꯇꯤ ꯆꯠꯂꯔꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯒꯥꯅ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯆꯪꯐꯝꯒꯤ ꯕꯤꯇꯤ ꯔꯣꯗ ꯃꯆꯤꯟꯁꯤꯒꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯌꯥꯝ ꯌꯣꯟꯅ ꯂꯩꯔꯝꯃꯤꯌꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯂꯦꯞꯄꯒ ꯑꯗꯨꯝ ꯍꯜꯂꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯔꯄꯣꯟ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯃꯍꯥꯂꯌꯥꯁꯨ ꯑꯣꯏꯔꯦꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯇꯔꯄꯣꯟꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯀꯥꯏꯗꯩꯅꯣ ꯀꯥꯏꯗꯩꯅꯣ ꯃꯍꯥꯂꯌꯥ ꯀꯣꯏꯔꯨꯒꯦ ꯍꯥꯏꯗꯣꯏꯔꯥ ꯊꯥꯔꯥꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯉꯁꯤꯁꯦ ꯊꯥꯔꯥꯅꯤ ꯍꯣꯏꯒꯤ ꯇꯔꯄꯣꯟꯅꯤꯅꯦ ꯉꯁꯤꯁꯦ ꯅꯣ ꯃꯍꯥꯂꯌꯥ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯊꯥꯔꯥꯅꯤ ꯇꯔꯄꯣꯟꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩꯈꯣꯏ ꯚꯥꯃꯣꯟꯅ ꯂꯣꯏꯁꯜꯂꯦꯀꯣ ꯑꯗꯣ ꯄꯨꯖꯥꯒꯤ ꯄꯨꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯑꯉꯝꯕ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯣ ꯄꯨꯖꯥꯁꯤꯗ ꯂꯩꯍꯧꯕ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯑꯗꯣ ꯃꯣꯏꯁꯨ ꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯤꯡꯗ ꯑꯗꯣ ꯃꯣꯏꯁꯨ ꯍꯔꯥꯎꯅ ꯀꯌꯥ ꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯚꯥꯕꯣꯛꯅ ꯌꯥꯝꯅ ꯚꯥꯒꯕꯠ ꯄꯥꯔꯇꯤ ꯇꯧꯖꯒꯅꯤ ꯃꯆꯥ ꯑꯃ ꯄꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅ ꯍꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯅꯤꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯋꯥꯔꯤ ꯄꯤꯕ ꯍꯧꯗꯣꯔꯦꯕꯀꯣ ꯑꯩꯈꯥꯁꯤꯡ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯉꯦꯕꯀꯣ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯒ ꯂꯧꯔꯨꯒꯦ ꯆꯥꯛꯇꯣ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯒꯤ ꯇꯔꯄꯣꯟ ꯑꯃꯣꯏꯕꯁꯦ ꯑꯩꯒꯥꯍꯣꯏꯒꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯥꯍꯣꯏꯒꯤ ꯉꯁꯤ ꯇꯔꯄꯣꯟꯅꯤꯅ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯩꯒ ꯉꯁꯤꯒꯤ ꯇꯔꯄꯣꯟꯒꯤ ꯃꯊꯦꯜꯁꯦ ꯀꯩꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯀꯧꯔꯥ ꯑꯃ ꯑꯗꯩꯗꯤ ꯕꯣꯔꯤ ꯊꯣꯡꯕ ꯑꯃ ꯁꯒꯣꯜ ꯍꯋꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯌꯥꯎꯔꯤ ꯁꯪꯒꯣꯝ ꯌꯥꯎꯔꯤ ꯂꯐꯨ ꯏꯔꯣꯝꯕ ꯌꯥꯎꯔꯤ ꯄꯅꯤꯔ ꯌꯥꯎꯕ꯭ꯔꯥ ꯄꯅꯤꯔꯗꯤ ꯌꯥꯎꯗ꯭ꯔꯦ ꯄꯅꯤꯔ ꯌꯥꯎꯗ꯭ꯔꯦ ꯄꯀꯧꯔꯥ ꯕꯣꯔꯤ ꯊꯣꯡꯕ ꯁꯤꯡꯖꯨ ꯏꯔꯣꯝꯕꯝꯗꯤ ꯌꯥꯎꯔꯝꯒꯅꯤꯀꯣ ꯏꯔꯣꯝꯕꯝ ꯌꯥꯎꯔꯦ ꯏꯁꯄꯤꯁꯦꯜ ꯃꯣꯔꯣꯛꯀꯤ ꯂꯩꯇꯥ ꯍꯥꯏꯕ꯭ꯔꯥ ꯂꯩꯇꯥꯒꯤ ꯇꯥꯏꯞꯇꯅꯤ ꯍꯥꯏꯗꯤ ꯅꯥꯁꯨ ꯆꯥꯅꯦꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯖꯨꯕꯤꯒ ꯀꯩꯅꯣꯒ ꯉꯧꯕꯝꯁꯨ ꯌꯥꯎꯔꯤ ꯖꯨꯕꯤꯒ ꯆꯅꯥꯒ ꯍꯥꯎꯔꯅꯤ ꯖꯦꯅꯝꯗꯤ ꯌꯥꯝꯃꯦꯍꯦ ꯖꯦꯅꯝꯗꯤ ꯋꯥꯎ ꯇꯥꯍꯜꯂꯝꯃꯤꯅ ꯋꯥꯎ ꯇꯥꯔꯦ ꯁꯤꯗ ꯖꯨꯕꯤꯒ ꯆꯅꯥꯒ ꯉꯧꯗꯣꯏꯁꯦ ngasi loisenba numi bhamon gi tarpone ane bai min tangla thawa loidriba sisu aiga bhamone Wari hore masa ko jabi jaga pi wai ba ko isi monoi ba
lay chandon ai lo sira ayam lay chandon lo res tharani ne pai re ngasi se mi ja me mo ge chi cha ano ko tharani oi mare sister de ke bai ra masa khang da bang ta ngai dei bani ngi program alo bini mi se mi yam jam ne ba ngasi पैसा था बचंग मसी मोई मी जामी वरी बड़ा पैसा था चंगी ए सुमी जो है mi je kaga to no jam ka be a ma mi mo bai dai ka ba mi a ji mi ne ro re henga jam mo ke sha bi mi hai mi ji no be bi ka ba प्रभु की कृष्ण की बुक चैनल आरटी वगैरह मैं हाइरू को ये भी वैसे खराब पड़ो ऐ ये पड़ो मिन्ना सिंह में जाए वीडियो कैप्चर तो हम वीडियो रबा सेम ने आई रे पुनी ने पिए का पाए ना मामन बा पिए को तो ला हो रे मान मंगोन ने मी ने बिग थावे ने हमदा मंगोन ने मी ने बिग थावे ने तविजा मनिंग ने सुवे ने तविजा मसा भमन सा सा खाबा हो रे em saram này mi nữa rồi đấy mangon là số mèo vậy đi xí cái mangon là số số là số mi người ta ngay mi người ta giang gì bây giờ là mi là biết thân người này làm trong của sao mi mi मशीगी से चंदई बहान में चंद नहीं था दे मी जा में अब याम जाम में मी नहीं मशी चंदई में खाने का चीज़ है